ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯍꯤꯡꯈꯣꯜ ꯅꯨꯡ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯆꯝꯁꯥꯕꯗꯨ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝ ꯆꯨꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯂꯥꯛꯂꯦꯗꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯁꯣꯏꯔꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯕꯅꯤ ꯅꯪꯅ ꯉꯁꯥꯏ ꯑꯌꯨꯛꯅ ꯂꯥꯛꯑꯣ ꯍꯥꯏꯔꯒ ꯍꯧꯖꯤꯛꯇ ꯑꯣꯏꯅ ꯂꯥꯛꯑꯗꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯑꯁꯤ ꯍꯧꯗ꯭ꯔꯕꯗꯤ ꯀꯔꯝꯍꯥꯏꯅ ꯊꯕꯛꯁꯤ ꯂꯣꯏꯒꯗꯧꯔꯤ ꯑꯣꯖꯥ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯣꯖꯥ ꯊꯕꯛꯁꯤ ꯀꯃꯥꯏꯅ ꯇꯧꯒꯗꯕꯅꯣ ꯑꯩꯗꯤ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯅꯤꯡꯉꯕꯅꯤ ꯉꯁꯤꯗꯒꯤ ꯍꯧꯕ ꯌꯥꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯑꯩ ꯅꯉꯣꯟꯗ ꯋꯥꯐꯝ ꯈꯔ ꯍꯥꯏꯒꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯅꯉꯣꯟꯗ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯦ ꯁꯦ ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯁꯦꯝꯕꯅꯤ ꯃꯁꯤꯗ ꯀꯤꯔꯤꯕ ꯄꯣꯠ ꯑꯁꯤ ꯅꯍꯥꯛꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯕꯅꯤꯀꯣ ꯀꯅꯥꯁꯨ ꯎꯍꯟꯕ ꯌꯥꯗꯦ ꯃꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯑꯣꯏꯕ ꯖꯒꯥ ꯑꯃꯗ ꯍꯦꯛꯇꯃꯛ ꯐꯨꯝꯒꯗꯕꯅꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯐꯨꯝꯒꯗꯕ ꯅꯠꯇꯦ ꯐꯨꯝꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯍꯥꯏꯕꯀꯣ ꯑꯗꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯎ ꯋꯥꯒ ꯍꯧꯕ꯭ꯔꯣ ꯎꯁꯨ ꯍꯧꯋꯤ ꯋꯥꯁꯨ ꯍꯧꯋꯤ ꯀꯔꯤ ꯋꯥꯁꯨ ꯍꯧꯋꯦ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯔꯦ ꯍꯩꯕꯣ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥ ꯍꯧꯔꯒꯗꯤ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯔꯛꯇ ꯇꯧꯈꯥꯏꯔꯒ ꯐꯨꯝꯖꯤꯜꯂꯨ ꯑꯗꯨꯒꯅꯦ ꯋꯥꯅꯥ ꯈꯔ ꯀꯨꯞꯁꯤꯜꯂꯝꯃꯨ ꯑꯗꯨꯝꯅ ꯇꯧꯔꯝꯂꯕꯗꯤꯅꯦꯀꯣ ꯀꯅꯥꯝꯇꯅ ꯈꯪꯉꯔꯣꯏ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯂꯩꯕꯥꯛ ꯇꯧꯈꯥꯏꯈꯤꯕꯒꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯕꯅꯤ ꯑꯗꯨꯅ ꯌꯥꯗꯕꯅꯤ ꯑꯗꯨꯅꯅꯦ ꯃꯁꯤꯒꯤ ꯃꯌꯨꯝꯁꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯋꯥꯔꯛ ꯑꯗꯨꯗ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯅꯪꯅ ꯃꯊꯛꯇ ꯋꯥꯅꯥ ꯈꯔ ꯀꯨꯞꯁꯤꯜꯂꯝꯃꯨ ꯑꯗꯨꯃ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯇꯝꯅꯕꯗ ꯂꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗ ꯅꯠꯇꯅꯅꯦ ꯃꯊꯪ ꯂꯣꯏꯅꯃꯛ ꯁꯤꯈ꯭ꯔꯒꯗꯕꯅꯤ ꯀꯩꯅꯣꯅꯦ ꯑꯣꯖꯥ ꯃꯥꯏꯕꯅ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯀꯩꯗꯧꯔꯒꯦꯅꯦ ꯏꯕꯨꯡꯉꯣ ꯅꯠꯇꯦ ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯂꯣꯏꯅꯃꯛ ꯍꯥꯠꯂꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯀꯔꯤꯅꯣ ꯅꯪꯒꯤꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯁꯥꯐꯕ ꯍꯥꯏꯕꯗꯨꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯒ ꯑꯗꯨ ꯈꯛꯇꯪ ꯍꯥꯠꯂꯨ ꯍꯥꯏꯕꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯀꯕꯤꯇꯥꯗꯤ ꯍꯥꯠꯄ ꯌꯥꯔꯗꯒꯦ ꯀꯕꯤꯇꯥ ꯍꯥꯠꯄ ꯀꯩꯗꯧꯒꯦꯅꯦ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯃꯥꯏꯕꯁꯤ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯀꯥꯎꯔꯕ ꯃꯥꯜꯂꯦꯗ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯀꯕꯤꯇꯥꯗꯨ ꯄꯥꯝꯕꯒꯤꯅꯤꯅꯦ ꯀꯕꯤꯇꯥ ꯍꯥꯏꯁꯦ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤ ꯆꯨꯝ ꯐꯤꯔꯥꯜ ꯆꯥꯔꯗꯅ ꯋꯥꯡ ꯆꯥꯎꯔꯗꯅ ꯂꯩꯀꯥꯏꯒꯤ ꯅꯍꯥ ꯑꯍꯜ ꯄꯨꯝꯅꯃꯛ ꯀꯕꯤꯇꯥ ꯍꯥꯏꯗꯅ ꯁꯣꯜꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯤꯗꯤ ꯏꯕꯨꯡꯉꯣ ꯃꯤꯒꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯂꯩꯔꯕ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯋꯥ ꯃꯄꯨꯔꯣꯏꯕꯗꯨ ꯍꯥꯠꯈꯤꯁꯤꯅꯤꯅꯦ ꯍꯣꯏꯅꯦ ꯈꯨꯔꯥ ꯑꯣꯖꯥ ꯑꯩ ꯏꯀꯥꯏ ꯍꯪꯒꯣꯏꯅ ꯍꯥꯏꯔꯨꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯊꯕꯛ ꯑꯁꯤꯗꯤ ꯄꯥꯡꯊꯣꯛꯇꯕ ꯁꯨꯡꯌꯥ ꯌꯥꯗꯕꯅꯤ ꯐꯔꯦ ꯑꯩ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯒꯅꯤ ꯑꯗꯣ ꯁꯦ ꯃꯅꯥꯗꯤ ꯋꯥꯠꯍꯟꯕ ꯌꯥꯔꯣꯏ ꯑꯣꯖꯥ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯝꯇ ꯈꯟꯕꯤꯔꯨꯅꯨ ꯑꯩꯅ ꯁꯣꯏꯗꯅ ꯇꯧꯒꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯌꯨꯝ ꯑꯁꯤ ꯄꯨꯈ꯭ꯔꯒꯦ ꯉꯥꯏꯈꯣꯅꯦ ꯏꯕꯨꯡꯉꯣ ꯑꯣꯖꯥ ꯀꯔꯤ ꯑꯩꯉꯣꯟꯗꯕꯨꯗꯤ ꯅꯪꯅ ꯀꯥꯎꯒꯜꯂꯦ ꯍꯥꯏꯔꯤ ꯅꯪꯅ ꯀꯥꯎꯕ ꯑꯔꯨꯕ ꯑꯃ ꯂꯩꯔꯦꯅꯦ ꯀꯔꯤ ꯀꯥꯎꯔꯒꯦ ꯑꯣꯖꯥ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯉꯣꯟꯗ ꯁꯦ ꯃꯅꯥ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯥꯎꯔꯕ꯭ꯔꯣ ꯑꯣꯖꯥ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯄꯩꯁꯥꯁꯦ ꯑꯝꯇ ꯌꯥꯎꯔꯛꯇ꯭ꯔꯕ ꯑꯩ ꯍꯣꯔꯦꯟ ꯑꯣꯏꯅ ꯂꯥꯛꯑꯒ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯊꯕꯛꯁꯤꯗ ꯄꯩꯁꯥ ꯁꯣꯠꯄꯗꯤ ꯆꯠꯅꯗꯦ ꯅꯪꯅꯅꯦ ꯍꯣꯔꯦꯟꯅꯦ ꯄꯩꯁꯥ ꯄꯨꯔꯒ ꯂꯥꯛꯂꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯁꯤ ꯄꯤꯒꯅꯤꯀꯣ ꯆꯠꯂꯣ ꯅꯌꯨꯝꯗ ꯍꯜꯂꯣ ꯁꯦ ꯑꯣꯖꯥ ꯃꯥꯏꯕ ꯂꯨꯄꯥ 3,000ꯅꯤ ꯃꯁꯤ ꯍꯥꯟꯅ ꯄꯥꯏꯕꯤꯍꯧꯔꯣ ꯀꯔꯤꯅꯣꯗ ꯏꯕꯨꯡꯉꯣ ꯑꯁꯨꯛ ꯆꯥꯎꯔꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ 3,000 ꯈꯛꯇꯪ ꯄꯤꯔꯤꯁꯤꯕꯨ ꯑꯣꯖꯥ ꯀꯌꯥ ꯄꯥꯝꯕꯤꯔꯤꯕꯅꯣ ꯑꯣꯖꯥꯒꯤꯁꯤꯕꯨ ꯉꯔꯥꯡ 50,000 ꯍꯥꯏꯅꯈꯤꯕ ꯅꯠꯇ꯭ꯔꯣ ꯀꯔꯤ 50,000 ꯍꯣꯏꯅꯦ ꯑꯗꯨ ꯅꯪ ꯀꯝꯗꯧꯕ ꯐꯔꯦ ꯑꯣꯖꯥ ꯑꯩꯅꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯁꯣꯏꯗꯅ ꯂꯥꯛꯆꯔꯒꯦ ꯑꯗꯨꯗꯨꯒꯅꯦ ꯄꯣꯠ ꯑꯁꯤ ꯑꯩ ꯂꯧꯔꯨꯔꯒꯦ ꯐꯔꯦ ꯆꯠꯂꯣ ꯏꯕꯨꯡꯉꯣ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯨꯗ ꯂꯥꯛꯂꯣ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯐꯨꯝꯃꯨ ꯅꯨꯃꯤꯗꯥꯡꯗ ꯇꯧꯒꯗꯕ ꯊꯕꯛꯅꯤꯅ ꯑꯌꯨꯛꯇ ꯂꯧꯁꯤꯟꯕꯒꯤ ꯀꯥꯟꯅꯕꯁꯨ ꯂꯩꯇꯦ ꯐꯔꯦ ꯆꯠꯂꯣ ꯄꯩꯁꯥꯗꯨ ꯁꯣꯏꯗꯅꯕ ꯇꯧꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯆꯝꯁꯥꯕ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯀꯔꯤ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯄꯩꯁꯥ ꯂꯨꯄꯥ 15,000 ꯑꯁꯤ ꯁꯨꯡꯒꯠꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯁꯨ ꯆꯝꯁꯥꯕꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯂꯒ ꯃꯤꯒꯤ ꯅꯨꯄꯤꯕꯨ ꯄꯥꯝꯃꯤꯒ ꯀꯥꯏꯗꯅ ꯃꯁꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯃꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯂꯩꯍꯧꯔꯤ
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯆꯝꯁꯥꯕ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯟ ꯑꯗꯣ ꯌꯣꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯄꯔꯞ ꯄꯔꯞ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯁꯟ ꯑꯗꯣ ꯃꯉꯣꯟꯗ ꯌꯦꯡꯗꯨꯅ ꯈꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯁꯟ ꯑꯗꯣ ꯊꯧꯔꯤ ꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯂꯤ ꯑꯗꯨꯗꯨꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯌꯥꯝꯅ ꯂꯣꯏꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯅ ꯇꯥꯗ ꯀꯔꯤꯅꯣꯅꯦ ꯑꯌꯨꯛꯁꯤꯗ ꯁꯟꯁꯤꯕꯨ ꯄꯨꯔꯒ ꯂꯥꯛꯂꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ ꯁꯟꯁꯤ ꯌꯣꯟꯊꯣꯛꯀꯦꯗꯅ ꯂꯥꯛꯂꯤꯕꯅꯤ ꯅꯪꯅ ꯈꯔ ꯂꯧꯍꯧꯔꯣ ꯀꯩꯅꯣꯗꯤ ꯇꯥꯗ ꯁꯦꯟꯒ ꯑꯃꯇ ꯂꯩꯇꯦꯗ ꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯁꯤ ꯂꯨꯄꯥ 1,000 ꯌꯧꯅ ꯍꯥꯏꯔꯛꯀꯅꯤ ꯏꯕꯨꯡꯉꯣ 10,5 ꯁꯦ 10,000 ꯄꯤꯔꯛꯑꯣꯁꯦ ꯑꯗꯨꯒ ꯂꯣꯏꯅꯔꯁꯤꯗ ꯀꯔꯤꯅꯣ ꯇꯥꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯣ ꯑꯁꯨꯛ ꯆꯥꯎꯕ ꯂꯨꯄꯥ 90-90 ꯁꯤꯠꯂꯒꯗꯕ ꯁꯟꯕꯤꯁꯤꯕꯨ ꯀꯔꯝꯍꯥꯏꯅ ꯂꯨꯄꯥ 10,000 ꯌꯣꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯏꯕꯨꯡꯉꯣ ꯁꯦꯜ ꯑꯆꯤꯟꯕ ꯑꯃ ꯂꯩꯕꯒꯤꯅꯤꯅꯦ ꯑꯆꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯆꯤꯟꯕꯅꯤ ꯆꯤꯟꯕꯒꯤ ꯌꯣꯜꯂꯤꯕꯅꯤꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯄꯥꯝꯃꯨꯔꯤꯕꯖꯥꯠꯅꯤ ꯑꯩꯅ ꯈꯔ ꯂꯩꯔꯛꯄ ꯀꯥꯟꯗ ꯑꯃꯨꯛ ꯍꯟꯖꯟꯒꯦ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯁꯟꯕꯤꯁꯤ ꯃꯁꯤ ꯄꯥꯝꯗꯤ ꯄꯥꯝꯃꯦꯁꯦ ꯐꯔꯦꯁꯦ ꯇꯥꯗ 15,000 ꯌꯥꯅꯔꯁꯤ ꯑꯩ ꯂꯧꯔꯒꯦ ꯍꯧꯖꯤꯛ ꯏꯕꯨꯡꯉꯣ 15,000 ꯍꯥꯏꯔꯨꯅꯨ 18,000 ꯑꯩ ꯄꯤꯔꯒꯦ ꯐꯔꯦ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯑꯣꯏꯅ ꯂꯥꯛꯄꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯄꯩꯁꯥ ꯑꯝꯇ ꯂꯩꯇꯦ ꯃꯌꯥꯝꯗ ꯂꯩꯈꯤꯕꯁꯤꯡ ꯑꯇꯩ ꯃꯤꯔꯣꯏꯗꯒꯤ ꯍꯪꯒꯗꯧꯔꯤꯕꯅꯤ ꯑꯩ ꯐꯔꯦ ꯏꯕꯨꯡꯉꯣ ꯁꯦꯟꯗꯨ ꯅꯪ ꯁꯣꯏꯅꯨꯀꯣ ꯑꯗꯨ ꯅꯪ ꯍꯧꯖꯤꯛ ꯈꯔꯗꯤ ꯄꯤꯌꯨꯗꯅ ꯍꯣꯏ ꯁꯦ ꯇꯥꯗꯅꯅꯦ ꯌꯥꯕꯤꯅꯕ ꯑꯩ ꯑꯗꯨꯗꯤ ꯏꯃꯨꯡꯗ ꯑꯩ ꯆꯪꯈꯤꯒꯦ ꯑꯗꯨꯒ ꯄꯨꯊꯣꯛꯆꯔꯛꯑꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯑꯗꯨꯅ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈ꯭ꯔꯤꯉꯩ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯆꯝꯁꯥꯕꯗ ꯐꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯐꯤꯗꯥ ꯊꯥꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯁꯨ ꯐꯖꯩꯅꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧ ꯅꯍꯥꯁꯤꯡꯁꯤꯅ ꯄꯪꯐꯗ ꯐꯖꯩ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯔꯣꯜ ꯑꯃ ꯊꯤꯔꯤꯕ ꯁꯩꯇ ꯑꯣꯏꯕ ꯈꯣꯏꯗꯧꯒꯁꯤ ꯄꯤꯔꯤ ꯍꯦꯛ ꯁꯧꯒꯠꯂꯤ ꯉꯥꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥꯗꯣ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯇꯥꯗꯥ ꯁꯦ ꯄꯩꯁꯥ ꯂꯨꯄꯥ 5,000 ꯄꯨꯕꯤꯈ꯭ꯔꯣ ꯍꯣꯏ ꯏꯕꯨꯡꯉꯣꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯕꯨ ꯂꯧꯔꯝꯃꯤꯅꯦ ꯉꯍꯥꯟ ꯃꯈꯩ ꯑꯩꯗꯤ ꯈꯪꯕꯨ ꯈꯪꯗꯦ ꯂꯨꯍꯣꯡꯕꯕꯨꯗꯤ ꯇꯥꯍꯧꯋꯤ ꯂꯥꯛꯄꯗꯤ ꯉꯝꯍꯧꯗ꯭ꯔꯦ ꯀꯗꯥꯏ ꯋꯥꯅꯣ ꯇꯥꯗ ꯃꯁꯛ ꯐꯖꯕꯒꯤ ꯋꯥꯅꯤ ꯏꯁꯧꯅ ꯃꯔꯣꯝ ꯂꯥꯡꯉꯤꯕ ꯑꯩꯗꯤꯅꯦ ꯈꯥꯏꯅꯅꯤꯡꯉꯕꯅꯤ ꯃꯥ ꯂꯩꯕꯗꯒꯤꯅꯦ ꯏꯁꯥꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯅꯤ ꯇꯥꯗ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯗꯤ ꯑꯁꯤꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃ ꯂꯩꯔꯕꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯏꯟꯒꯗꯧꯔꯤꯕꯅꯤ ꯇꯥꯗꯥ ꯑꯩ ꯁꯟꯒꯤ ꯗꯅꯥ ꯐꯨꯠꯀꯗꯕ ꯈꯣꯠꯀꯗꯕ ꯈꯔ ꯂꯩꯖꯔꯤ ꯑꯩ ꯑꯃꯨꯛꯇ ꯁꯦꯕꯥ ꯇꯧꯔꯛꯈꯤꯒꯦꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯟ ꯁꯦꯕꯥꯒꯤ ꯃꯤꯑꯣꯏ ꯑꯃꯅꯤꯁꯨ ꯑꯃꯨꯛ ꯂꯥꯛꯂꯒꯅꯤ ꯃꯣꯏ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯊꯕꯛ ꯈꯔ ꯂꯣꯏꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯩꯁꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯝꯁꯥꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯆꯝꯁꯥꯕꯅ ꯈꯜꯂꯤ ꯑꯩꯕꯨ ꯀꯕꯤꯇꯥꯁꯤ ꯇꯣꯛꯊꯣꯛꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯗ ꯑꯣꯏꯅ ꯍꯣꯠꯆꯜꯂꯁꯤꯔꯅꯦ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯀꯌꯥ ꯄꯥꯝꯗꯕꯒꯨꯝ ꯇꯧꯔꯤ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦꯗ ꯑꯩ ꯆꯝꯁꯥꯕꯅ ꯑꯗꯨꯝꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯛꯂꯤꯕ ꯀꯕꯤꯇꯥ ꯎꯍꯧꯗ꯭ꯔꯤ ꯃꯅꯥꯛ ꯅꯛꯁꯜꯂꯛꯄ ꯀꯥꯟꯗ ꯎꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯀꯕꯤꯇꯥ ꯍꯥꯏꯗꯨꯅ ꯀꯧꯔꯤ ꯀꯕꯤꯇꯥꯅ ꯇꯥꯗꯥ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯨꯗꯒꯤ ꯀꯕꯤꯇꯥꯅ ꯐꯖꯕ ꯍꯦꯜꯂꯤꯗ ꯋꯥꯡ ꯆꯥꯎꯔꯒꯗꯅ ꯃꯁꯝ ꯃꯅꯥꯒꯁꯤ ꯖꯨꯝ ꯊꯥꯗꯔꯗꯅ ꯃꯃꯤꯠꯀꯥꯁꯦ ꯇꯔꯥꯎꯗꯅ ꯌꯦꯡꯉꯨꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯈꯤꯕꯗ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯇꯦ ꯇꯨꯞ ꯂꯥꯎꯔꯗꯅ ꯌꯦꯡꯉꯨꯅꯦ ꯇꯥꯗꯥ ꯀꯔꯤ ꯍꯥꯏꯕꯤꯒꯦ ꯏꯕꯦꯝꯃꯕꯨ ꯀꯗꯥꯏ ꯆꯠꯂꯨꯕꯅꯣ ꯇꯥꯗꯥ ꯑꯩꯁꯦ ꯑꯁꯤꯗ ꯄꯣꯠ ꯈꯔ ꯂꯩꯖꯔꯨꯕꯅꯤ ꯁꯨꯝꯗꯧꯕꯅꯤ ꯏꯕꯦꯝꯃꯒꯤ ꯅꯤꯄꯥꯗꯨ ꯍꯟꯗꯛꯇꯤ ꯎꯈꯤꯗ꯭ꯔꯕ ꯃꯁꯥ ꯉꯝꯗꯕꯒ ꯌꯥꯎꯕ ꯖꯥꯠꯂꯥ ꯍꯥꯏꯗꯅ ꯑꯩꯁꯦ ꯏꯕꯦꯝꯃꯕꯨ ꯎꯕꯁꯤꯗ ꯍꯪꯖꯔꯤꯕ ꯃꯁꯥꯕꯨꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯌꯥꯎꯗꯤꯌꯦ ꯇꯥꯗꯥ ꯐꯩ ꯊꯕꯛ ꯂꯩꯇ꯭ꯔꯕꯗꯤ ꯈꯔ ꯀꯣꯏꯊꯣꯔꯛꯎꯗꯅ ꯍꯥꯏꯌꯨꯅꯦ ꯐꯔꯦ ꯆꯠꯂꯣ ꯍꯣꯏ ꯇꯥꯗꯥ ꯀꯕꯤꯇꯥꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯇꯨꯡꯗꯒꯤ ꯌꯦꯡꯗꯕꯁꯨ ꯑꯗꯨꯃꯛ ꯐꯖꯩꯅꯦ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯗꯒꯤꯗꯤ ꯀꯕꯤꯇꯥꯅ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯤ ꯔꯥꯁꯤ ꯂꯩꯕꯗꯒꯤ ꯀꯨꯆꯨ ꯀꯨꯃꯦꯟꯗꯒꯤ ꯁꯝꯗꯥꯡꯗꯒꯤ ꯂꯣꯏꯅꯃꯛ ꯍꯦꯜꯂꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯆꯝꯁꯥꯕ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯕꯤꯇꯥ ꯃꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯈꯣꯏ
ꯀꯔꯤꯅꯣ ꯈꯔ ꯊꯕꯛ ꯈꯔ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯁꯥꯐꯕ ꯆꯪꯁꯤꯜꯂꯛꯂꯒ ꯗꯨꯀꯥꯟꯗꯒꯤ ꯍꯜꯂꯛꯂꯕ꯭ꯔꯥ ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯗꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤ ꯅꯈꯣꯏ ꯄꯣꯠ ꯇꯞꯅꯤꯡꯕ ꯂꯩꯔꯕꯗꯤ ꯀꯔꯤ ꯄꯣꯠ ꯂꯩꯔꯛꯎꯒꯦ ꯀꯗꯥꯏꯗ ꯆꯠꯄꯤꯒꯗꯧꯔꯤꯕꯅꯣ ꯕꯖꯥꯔꯗ ꯆꯠꯀꯗꯕꯅꯤ ꯇꯥꯗ ꯆꯥꯎꯕꯜ ꯍꯣꯏꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯃꯒꯤꯅꯤ ꯄꯣꯠ ꯈꯔ ꯕꯖꯥꯔꯗꯒꯤ ꯂꯩꯔꯨꯒꯗꯕ ꯑꯗꯣ ꯀꯔꯤ ꯂꯩꯔꯛꯑꯣ ꯍꯥꯏꯕ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯅꯣ ꯈꯪꯗꯕ ꯎꯆꯦꯛ ꯑꯃꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯁꯨ ꯇꯧꯏ ꯈꯣꯡꯂꯤꯕ ꯑꯗꯨ ꯀ꯭ꯋꯥꯛꯀꯤ ꯃꯑꯣꯡꯗꯤ ꯍꯥꯏꯐꯦꯠ ꯃꯥꯜꯂꯒ ꯀ꯭ꯋꯥꯛꯀꯤ ꯃꯈꯣꯟꯗꯤ ꯑꯣꯏꯅ ꯇꯥꯗꯦ ꯃꯈꯣꯜ ꯑꯗꯣ ꯈꯣꯟꯁꯤ ꯇꯧꯔꯒ ꯌꯥꯝꯅ ꯈꯦꯡꯅ ꯈꯣꯡꯕꯒꯤ ꯃꯑꯣꯡꯅꯤ ꯃꯇꯝ ꯑꯗꯨꯗ ꯀꯕꯤꯇꯥꯅ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯎꯆꯦꯛ ꯑꯁꯤꯅ ꯉꯍꯥꯟ ꯃꯈꯩꯗꯤ ꯈꯣꯡꯗꯦ ꯈꯣꯡꯂꯤꯕ ꯈꯨꯈꯣꯡ ꯑꯁꯤꯁꯨ ꯃꯑꯣꯡ ꯑꯃꯅꯤ ꯎꯆꯦꯛꯁꯤꯁꯨ ꯀꯔꯤ ꯎꯆꯦꯛꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯑꯁ ꯀꯔꯤ ꯁꯥꯈꯤꯅꯥ ꯄꯤꯔꯤꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯥꯐꯕꯅ ꯍꯦꯔꯥ ꯎꯆꯦꯛꯅ ꯈꯣꯡꯕ ꯈꯨꯗꯤꯡꯃꯛ ꯁꯥꯈꯤꯅꯥ ꯄꯤꯕ ꯑꯣꯏꯔꯕꯗꯤ ꯎꯆꯦꯛ ꯂꯩꯔꯤꯕ ꯁꯦꯟꯗ꯭ꯔꯥꯡ ꯂꯩꯔꯤꯕ ꯑꯗꯒꯤ ꯎꯔꯤꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯅ ꯉꯥꯛꯇ ꯈꯣꯡꯂꯤꯕꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯥꯏꯅꯕꯒꯤ ꯈꯣꯡꯕ ꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯀꯕꯤꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯋꯥ ꯂꯩꯊꯣꯛꯂꯒ ꯁꯥꯐꯕ ꯐꯔꯦ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤꯗꯤ ꯀꯕꯤꯇꯥꯁꯨ ꯑꯗꯨꯃꯛ ꯂꯩꯍꯧꯔꯕꯅꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝ ꯑꯣꯏꯁꯜꯂꯛꯂꯤ ꯆꯝꯁꯥꯕꯗꯨ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯂꯨꯄꯥ 15,000 ꯑꯗꯣ ꯄꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅꯁꯨ ꯄꯣꯠ ꯑꯗꯣ ꯄꯤꯔꯛꯂꯤ ꯑꯗꯨꯗꯨꯒ ꯍꯥꯏꯔꯤ ꯄꯣꯠ ꯑꯁꯦ ꯅꯍꯥꯛꯅ ꯐꯨꯝꯕ ꯃꯇꯝꯗ ꯀꯅꯥ ꯑꯃꯠꯇ ꯎꯍꯟꯕ ꯌꯥꯔꯣꯏ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯃꯁꯦ ꯐꯨꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛꯅ ꯂꯩꯕꯥꯛ ꯈꯣꯠꯆꯜꯂꯝꯂꯒ ꯌꯨꯝꯗ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯣꯡꯀꯥꯞ ꯍꯦꯛ ꯊꯥꯡꯈꯤꯕꯒ ꯇꯨꯡꯗ ꯅꯍꯥꯛꯅ ꯌꯦꯡꯊꯣꯛꯂꯨꯕ ꯌꯥꯔꯣꯏ ꯇꯨꯡꯗ ꯊꯣꯛꯅꯤꯡꯕ ꯊꯧꯗꯣꯛ ꯊꯣꯛꯂꯕꯁꯨ ꯅꯍꯥꯛꯅ ꯇꯨꯡꯗ ꯍꯟꯅ ꯌꯦꯡꯂꯣꯏꯗꯕꯅꯤ ꯅꯍꯥꯛꯀꯤ ꯃꯌꯨꯝ ꯌꯧꯔꯒ ꯃꯥꯡꯒꯣꯜ ꯙꯥꯔꯤꯗ ꯍꯦꯛ ꯀꯥꯈꯠꯄꯒ ꯇꯨꯡꯗ ꯌꯦꯡꯕ ꯌꯥꯔꯤ ꯃꯗꯨ ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯇꯨꯡꯗ ꯁꯨꯡꯌꯦꯡ ꯌꯦꯡꯂꯣꯏꯗꯕꯅꯤ ꯍꯥꯏꯗꯨꯅ ꯆꯝꯁꯥꯕꯗ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯁꯨ ꯄꯣꯠ ꯑꯗꯣ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯀꯗꯧꯔꯤ ꯍꯥꯏꯔꯛꯄꯗꯒꯤ ꯊꯕꯛ ꯑꯗꯣ ꯑꯗꯨꯝ ꯆꯠꯈ꯭ꯔꯤ ꯑꯗꯨꯒ ꯆꯝꯁꯥꯕꯁꯨ ꯃꯌꯨꯝ ꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯆꯝꯁꯥꯕꯅ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯅ ꯐꯨꯝꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤ ꯍꯣꯔꯦꯟ ꯑꯍꯤꯡꯗ ꯑꯣꯏꯅ ꯐꯨꯝꯂꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯅꯤꯡꯉꯥꯏꯗꯅ ꯃꯇꯝꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕꯅ ꯉꯁꯤꯁꯤ ꯀꯔꯤ ꯅꯨꯃꯤꯠꯅꯣ ꯑꯣꯖꯥ ꯑꯃꯥꯏꯕꯅ ꯄꯣꯠ ꯑꯁꯤ ꯄꯤꯔꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯃꯗꯤ ꯁꯣꯏꯗꯅ ꯅꯥꯏꯔꯝꯒꯅꯤ ꯆꯨꯝꯃꯤ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤ ꯊꯥꯡꯖꯒꯤ ꯑꯀꯟꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯍꯧꯔꯒꯦ ꯑꯣꯖꯥ ꯑꯃꯥꯏꯕꯅꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯇꯧꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯐꯔꯦ ꯇꯧꯕ ꯇꯥꯔꯦꯗꯅ ꯀꯔꯤꯒꯨꯝꯕꯗ ꯁꯥꯐꯕ ꯁꯤꯔꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯁꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯤꯔꯕ ꯑꯗꯒꯤꯗꯤ ꯀꯕꯤꯇꯥ ꯂꯨꯈ꯭ꯔꯥꯕꯤ ꯑꯣꯏꯗꯨꯅ ꯀꯞꯂꯒꯅꯤ ꯑꯩꯅ ꯐꯕ ꯁꯥꯗꯨꯅ ꯆꯪꯒꯅꯤ ꯑꯗꯨꯒ ꯀꯕꯤꯇꯥꯒ ꯅꯛꯁꯟꯅꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯀꯕꯤꯇꯥꯗ ꯅꯨꯡꯁꯤ ꯀꯩꯍꯧꯗꯨꯅ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅꯕ ꯁꯤꯟꯒꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯝꯗꯨꯅ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯑꯁꯤ ꯂꯦꯟꯒꯗꯧꯔꯤꯕ ꯆꯝꯁꯥꯕ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯊꯤꯡꯖꯤꯟꯈꯤꯕꯗꯨ ꯈꯪꯍꯧꯗꯦ ꯃꯇꯝꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯕꯅꯤ ꯆꯝꯁꯥꯕꯅ ꯄꯨꯡ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯄꯨꯡ 12 ꯇꯥꯔꯝꯕꯗꯨꯗ ꯆꯝꯁꯥꯕꯅ ꯃꯇꯝꯁꯤꯗꯤ ꯆꯞ ꯆꯥꯔꯦꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯇꯣꯛꯇꯨꯅ ꯑꯁꯨꯝꯅ ꯇꯣꯛ ꯑꯃ ꯄꯥꯏꯔꯒ ꯁꯥꯐꯕꯒꯤ ꯃꯅꯤꯡꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯆꯝꯁꯥꯕ ꯇꯞꯅ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯂꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯃꯍꯥꯛꯅ ꯂꯨꯝꯗꯨꯅ ꯂꯥꯛꯂꯒ ꯋꯥꯄꯜ ꯑꯗꯨꯒꯤ ꯀꯥꯆꯤꯜ ꯈꯔ ꯑꯣꯏꯔꯞꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯗꯣ ꯇꯧꯈꯥꯏꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯇꯧꯈꯥꯏꯔꯕ ꯃꯇꯨꯡꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗ ꯉꯁꯥꯏ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯄꯤꯔꯛꯈꯤꯕ ꯑꯃꯨꯕ ꯐꯤ ꯑꯃꯅ ꯀꯣꯌꯦꯠ ꯌꯦꯠꯁꯟꯗꯨꯅ ꯂꯪ ꯑꯃꯨꯕ ꯑꯗꯨꯅꯁꯨ ꯀ꯭ꯔꯛ ꯂꯥꯎꯅ ꯀꯤꯁꯜꯂꯕ ꯁꯥꯄꯣꯟ ꯃꯇꯨꯞ ꯃꯥꯜꯂꯕ ꯄꯣꯠ ꯑꯗꯨ ꯃꯍꯥꯛꯅ ꯇꯞꯅ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯈꯣꯠꯆꯜꯂꯒ ꯃꯊꯛ ꯑꯗꯨꯗ ꯋꯥꯅꯥ ꯎꯅꯥ ꯈꯔꯁꯨ ꯈꯨꯝꯖꯤꯟꯗꯨꯅ ꯊꯅꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯂꯣꯝꯗꯒꯤ ꯆꯝꯁꯥꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯆꯝꯁꯥꯕ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯇꯨꯡꯗ ꯂꯩꯊꯣꯛꯀꯦ ꯇꯧꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯈꯣꯏꯗꯣꯡꯅ ꯇꯨꯡꯗ ꯌꯦꯡꯊꯣꯛꯀꯅꯨ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯄꯗꯒꯤ ꯃꯍꯥꯛ ꯃꯌꯨꯝ ꯌꯧꯅꯕ ꯄꯔꯞ ꯂꯥꯛꯂꯤꯕꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯆꯝꯁꯥꯕ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯤ
mayum yausallaklabada konthong adudagi mahakki nupina chamsababu korokli chamsaba mahakki nupi khonjal taba adutta yengthoke tawrui adu mahak yengthokpa ngamlamdi masidagi mahakna sum lakpana mangol dari kakalamdagi matamda kabitana ta chamsaba haiduna korokpadudadi chamsaba leithoktraba ngamdaduna phat leithoke tawrui matam maduta chamsabana kanagumba amadi haifet uhori adubu mahakna mangol dari aduda phat launa chongkhatlaga yengthorokku matamdadi kanasu leiramkhiri matam maduta chamsabana namdana ibu yengthoknabagidamagta honaraida phare si warabadi ai imung changlage asumna chamsaba imungda changduna nungaina tumduna leikhri matam adu haukhri mathangi ayukni safaba ayuk angan baduta thabak chakri aduga kabita amati mahake machanupa yum aduda leihori machanupa adudi mamanabasinga sanaruni haiduna chakri kabita matumta yum aduta leihori bani kabita chak thunga matam oiri khaladuna mahak chak thunganabagidamagta hingkholdagi mana masing khara thiruraka chakhumda thanaba matungda mahak irujanabagidamagta mafi maron punamo hongdoktuna pukri romda lakli mahakna aduma lakka matamda mahakki imungda kanagumba leibaki mawongda kolik korang sing koronggrang haiduna loisanba amadi phi amabu phadrang launa kankibagi makhol tari matam maduda kabitana mahakki mapuroiba safabadu halaklaba jatla haiduna ngahaktangdi wakhal khalli adubu mahak pukri yeuge tawrabanina hanjanduna yenglubadu talladuna mahak pukri irujari adumna kabitana pukri ising aduda masa saitheduna irujaduna leidine matamaduta mahakki manangal aduda kanagumba amada nalakpagum torokpa aduta kabita kanyoni he haiduna tungda satlaithokduna yenglui matamaduta kanasu leiramkhiri kabita akoibaduta koilei leidun jenglamlaga masidi mawong amani haiduna mahak parap irujaraga mahak ising ado saitharaba matungda mahak yumlomda parap karai mahana adumna karakpa adutta mahakki manangat adutta kanagumba amana tap launa phurai adumna phurakpadutta kabita tungda satlaithokduna masa ado swai lauduna yenglui adubu kanasu leiramkiri kabita khonglei thuna ising bartil adu paiduna mahak parap mayum jawduna laklei masaki matung mahakna hongdokliba phising adu palang khokta phawdoklamlaba matungda imungda parap changaktuna safababu kana kauri matam madudadi kanasu khumlakti safaba yum aduta halaktri haibasi kabitana khanglei masidagidi yum asigi manungda ngasai makhol khara takhriba aduna karino ayuna wakhal khallingai makhoigi yum adutaki haudong ama chenthokhi matam adutta haudong aduna tawba oiramale khaladuna chaksangda mahak chak thonganabagidamagta sem sakri masigi matung matamdi asum haukhibana kabita saising thongudo losilakli matam aduta makhoigi maningi wapal adutta korok launa karigumba ama wako aduda yeshinbaki khonjal tari matam aduta kabitana makhoigi maningi wapal aduta kari torba jano haiduna mahak parap tholoktuni jingluba matamdadi wapal aduta karisu toromdi matam aduta kabitana haujikta watikpagi makholda porok laukibadubu karisu toromdi ni haiduna mahak ngahaktang yeramlaga imunglomda changlai mahakna imunglomda chek changkhibaga wapal adugi makhoga leiriba wana una maraktuda kanagumba ama short launa chenkhibagi khonjel ama taba aduta kabita swai lauduna tungdi yenthukli adu kanasu leiramdi kabita kirekladuna mahak chakhumlomda paraprak lakli aduna leidini matam madutta kabita ge machanupa to imungda chensalakli arduga mamaga wari utai saraduna phaminari angang adu lakpadagidi haujikti koilang langi pungnin lille imungdu aduga safabasu thabak halakli asumna makoyo hum ya langudagidi kabita nang saidagi kirambado phari aduga wafam puramak safabada tamli matam madu safabana hera una tarakpai oiramgani nana marolma ba phakibasina haiduna mahakna hari wado thoksaruti masigi matung haujikti matam adu haukibana nungthil midang waram oisalakli safabati mahuksa thabak adumak chatkrabani midang waram oiraklaba phawba halakti numit pungtha taragani mahakna halakadoribasi somdana kamdori chamsaba
ꯀꯕꯤꯇꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯤꯄꯠ ꯂꯤꯄꯠ ꯆꯠꯇꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯇ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯆꯝꯁꯥꯕ ꯋꯥꯈꯜ ꯆꯔꯥꯡꯅꯅ ꯃꯍꯥꯛ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯨꯝ ꯑꯗꯨꯗ ꯃꯪꯗꯨꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯄꯩꯁꯥ ꯈꯔ ꯄꯨꯗꯨꯅ ꯌꯨ ꯊꯛꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯤ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9ꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯁꯥꯐꯕ ꯑꯃꯗꯤ ꯀꯕꯤꯇꯥ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯋꯥꯄꯜ ꯑꯗꯣꯝꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯂꯥꯎꯅ ꯇꯦꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯁꯥꯐꯕꯅ ꯇꯥꯕꯗ ꯁꯥꯐꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯋꯥ ꯍꯨꯔꯥꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯌꯨꯝꯒꯤ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯂꯥꯛꯈꯤ꯫ ꯁꯥꯐꯕꯅ ꯍꯧꯒꯠꯈꯤꯕꯗꯨ ꯀꯕꯤꯇꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯤ꯫ ꯁꯥꯐꯕꯅ ꯇꯣꯔꯆꯂꯥꯏꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯑꯗꯨꯗ ꯂꯥꯛꯂꯒ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨꯅ ꯋꯥꯄꯜꯂꯣꯝꯗ ꯐꯠ ꯀꯥꯞꯁꯤꯜꯂꯨꯕꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫